ngasi ukrulgi molam amasung ringgui kun marakta kuki khulai paiba singa nauna khuthok na khre hojik phawgi oina sokapan gi paulai tri hairi ahan bedayam na maru iba update khara thamjage mumbai da tangkul gi phi kuki gini haiduna display tawram le hairi lamdamasda leiriba lerik hairiba naha sing sel tinghantana thappi ba haiba si lenga ki pandam ni haina chief minister yumnam khemsan na phongdokre nahan lukhiba ibida unong sabagi hiang hiren gi hi fangle langthabal esi gi manungsan na leiriba lilong sajing karam lai haropon mamangi turenda lukhiba ibida unong sabagi hiang hiren gi hi adu phangle hairi ngarang ukhul sorafung biles ta sam rifles sanglak pada kunja sing na fatuna kemda amuk halan khre hairi hairiba sam rifles adu jasami da leibani hairi tangkul biles khuding magna sam rifles natra central security forcing permission yaudna sathok sasin tawwa thingkre haina amte tawiri in charge oirakliba mioi amana petitioner oiduna high court of manipur da challenge tawrakle Manipur lenga ki public works department ta kumja 2021 da additional chief engineer 3 oirambadagi January 6, 2021 da lengana thokpa order amagi matungina chief engineer NEC haiduna designate tawraba matungda pharmacy puramlaga February 28, 2022 da masagi service matam loiraduna retire tawkraba mioi ama lengana public health engineering department PHED gi chief engineer oina contract basis ta thataru ki oina appointment pirakpagi mayakta PHED the chief engineer in charge oirakliba mioi amana contract basis the chief engineer oina appointment pirakhiba order adubu high court of manipur da challenge tawrakre kumja 2022 February 28 ta retired tawkraba mioi amabu PHED gi contract basis ta chief engineer oina appointment pirakpagi mayakta court ta singnarakliba petitioner adugi maming Kiran Kumar Laisram kontragataru apokpa L Manglem Kawi Khangabu Owanglekai degini mahaki wakat asi state of Manipur gi mahut sinba chief secretary additional chief Secretary Commissioner, DP Commissioner, Principal Secretary, Secretary Additional Chief Secretary, Finance Department, PIC, amasung Commissioner, Principal Secretary, Secretary Additional Chief Secretary, PHED Buna Official Respondent Sing Ohelaga, PHED da contract basis ta thataruki oina Chief Engineer oina bagi appointment piraklaba, Sagolban Kangabam Laikai digi Tongbram, Ravinder Kumar Retired Chief Engineer, NNEC Buna Private Respondent Ohelaga apunba Respondent Mari asagi mathakta file tabrakibani, petitioner na court ta phongdoklibana T Ravindra Kumar hariba mioi asi bu second party ohelaga lenga ki under secretary DP na first party oiraga tha asigi kungama thoida agreement ama standard agreement format for engagement on contract basis haiba ama khuyek pinaki first amasung second party ki marakta khuyek pina duna yanabagi matung inna tha asigi kungama da lenga ki under secretary DP na file number APPT 94 2022 DPDP gi makhada Order ama thokre haribo order sida T Ravinder Kumar bu tha asigi taraga tarukta pangthokiba state cabinet mifam na lobo waref ki matung ina tha asigi kungama thoidagi hauraduna contract basis ta tha taruki oina PHED gi chief engineer oina appointment piri haiki aduga mamangi kumja 2025 ki September amadagi petitioner oiriba Kiran Kumar Laisram bu PHED gi senior most executive engineer ni haiduna loisang asigi chief engineer gi fambu in charge basis ta puhalaki bagi order aduna khudaktagi chanara roi haina khangalaki bani hari matam asidagi loisang asigi chief engineer in charge oiraki ba Kiran Kumar Laisram na thaudo asigi matangda writ petition civil number 299 of 2026 file taraki bagal loinana miscellaneous case WPC number 330 of 2026 so high court ta file taraki petitioner ki maikai digi high court ta makha ta na wakal libana PHED gi contract basis ta thataru ki chief engineer oina appointment pirak liba mioi asi hariba loisang asi gi fam asi pubada eligible oide maram asi na mahak pu tha asi kunga manga da thokpa lenga ki order amana loisang asi gi contract basis ta thataru ki chief engineer oina piriba appointment asi suspend tawduna chatna hanbiganu haibisini petitioner ki council na tawrakpa submission sing taraba matungda court na pikiba order gi matung ina petitioner na challenge tawrakli basi T Ravindra Kumar galenga ka gi marakta khuyek pina kiba agreement amasung petitioner bu loisang asigi chief engineer in charge oirakpadagi lauthok kiba order adubu challenge tawrakpani hairaduna petitioner gi maikai dagi respondent number 4 oireba T Ravindra Kumar asi PHED gi chief engineer post ki damak eligible oidi amasung mahaki mangjong na masai chei
humphugamari surabani amasung PhD da thabak tawrakhide haiba wafamsu court na ngasi pikiba lamai ani pamba order asida phongdokli amaromda government advocate ki maikaidagi di petition asigi copy ngasi khaktamuk mangonda fangalaki hairaduna matter asigi matangda atopa numit khara pibinaba court ta submit tawki court na party ani maki council singi submission taraba matungda matter asigi makha taba while chathanaba mathang thagi marida list tawnaba direction piki loinana petitioner ki maikaidagi ti Ravinder Kumar bu PhD gi contract basis ta thataru ki chief engineer gi firm gi damak pirak liba appointment chatna hanbiganu haiba prayer adudi mathangi numita khanaragani haiki loinina complete sheet amata thoandana ba ngasi fawbada lairiba fibam sing status quo da thamgadabani haibigi direction su piki peace talk US na maram oiraga chothaba ngamdabani haina Iran gi foreign minister na US ta maral sirakre Iran gi foreign minister Abbas Araghchi na Iran amadi US gi marakta tholiba conflict asigi matang na mai pakna peace talk chathaduna ngasi fawba yasinaba purakpa ngamdana lairiba si US na maram oiraga mai pakpa ngamdabani haina phongdokre haukibi irai numita Iran gi foreign minister Abbas Araghchi na Islamabad ta thongduna Pakistan lenga ki makok thongba official singa wari sanaba matung Oman da chatki Oman gi makok thongba luchingba singa unaraba matung amuhana Oman dagi foreign minister Abbas Araghchi Islamabad ta muhan halakhi US amadi Iran gi marakta tholiba conflict asina maram oiraga leiba ani asida natana Middle East region da tholiba conflict asigi matangda wari sanaba Iran gi foreign minister Abbas Araghchi na Russia gi Moscow da ngasi thungkre Moscow airport ta hek thungbaga US amadi Iran gi marakta peace talk makha da na wari sanana ba honarabasu karigi damak ta ngasi fawba peace talk chathadabanu haiba pawmisi na hangbo hangi pawkhum piraduna foreign minister Abbas Araghchi na mathangi wafam asi phongdokhibani pawmisi na Abbas Araghchi na Makadarduna hai haukiba thasigi taraga mathoi amadi taraga nithoi da US amadi Iran gi marakta ahanba oina Pakistan mediator oiduna Islamabad tha wari sanakhiba ado mai pakpa ngamdana loishinki nakalani gi marakta mai pakpa ngamdana loishinkhiba wari sanaba ado tongan tongan behiram kaya da yamna chawna development laklabaso US na pukhalakpa wafam kharada yanadabadagi wari sanaba ado mai pakpa ngamkhidabani haina sumangna phongdorakli haukiba irai numita Islamabad ta Pakistan nga ki makok thongba official singa famina duna wari sanakhiba dugi matangda palladuna Abbas Araghchi na hai Pakistan nga ki official singa Islamabad ta wari sanakhiba do productive hoiba yamna kanaba ama oiki wari sanaba do US amadi Iran gi marakta tholiba conflict asi loishinduna region asida development ki thabak hanagumna khongjal yang na chathanaba pandam thamduna wari sanaki amadi US amasung Iran gi marakta tholiba conflict asibu loishinaba honaba da Pakistan lengang na lawriba thaudang asibu su mangna thagatpa phongdokhi ningsing bayabadi haukiba irai numita Islamabad ta chatuna Iran gi foreign minister Araghchi na Pakistan gi makok thongba official singna wari sanakhiba adu Iran gi maikaidagi thamliba tongan tongan ba wafam sing adu Pakistan gi kuthangda US ta khanhan nabagi pandam da wari sanakhibani US ka muhana famina duna hangthengna na wari sanaroi haina so Iran lenga ki maikaidagi akanba wafam phongdokhiba so laikre West Bengal alu gi mamal kg da lupa 3 da hantarakre laumi singna pothok lambi da haidoknare West Bengal gi Singur da laumi singna paktak na thaba alu sing amukta da tanduna kaithel da pukhatna rakpadagi West Bengal da alu gi mamal kg da lupa 3 da hantharakibaga loinana pothok kaya mangle hari alu gi mamal khangawdana hantharakraba so miyamna alu leibigi jangdi ka hena hengalak tabana maram oraga laumi singna lambi gi nakanda pothok sing haidoktuna thamnabaga loinana alu kaya pumduna mangle lambiga amada alu thabada lupa lising kun gi mathakta changlabaso alu sing asi tanduna yonba matamda laumi singna supnagi lupa lising taraga tarugrom dagi hena kanadre masigi mathakta laumi singna marang kairaba alu sing asi atopa state ta thadokhiba ngamdabana maram oiraga pothok sing asi mangbigi maram oiri hari laumi singi maikai dagi phongdorakhibada alu gi pothok asi asuki matik yambana maram oiraga hojik cold storage singda thamliba alu sing asi loinaba sizinabada chahi 1.5 hena changlagani alu sing asi atopa state ta thadokhigadabasу ngamkhai area da gari sing changhandabana maram oiraga thadokpa ngamnadre kumsi chahigi oina alu gi pothok asi hanaga yengnaru bada ton million 14 rom hengalakhibani pothok asuki matik yambana maram oiraga storage singda thamjinba chalaktabadagi kudongchadaba sing asi mayaknabani hari yen thongbagi yennarakpada mapuroiba hatkre Telangana gi Kamaredi da yen thongbagi matangda ningai sangda narakpada nupi amana mahaki mapuroibabu mangakta thangna yanduna hatkre hari thawdo asi nongmagi suduna chaba Kodanda Sivajina mahaki nupi Lakshmi da yen thongu haiduna leiraklaga thanamlaba matungda ngaihak chathokloraga hanjilakpada nupi aduna yen thonglamdabadagi ningai sangdanaki ningai sangdanaraba matungda Lakshmi na mahaki mapuroiba Kondanda
Sivajida imungi oiriba phibamgi matangda wakal aduna makoina hingliba mawong matau asi pamdre haiki matai manawgi ningai sangdanabadu hena chauthorактuna khut thannarakpadagi Lakshmina yum aduda leiba thangsang ama pairaga mahaki nupa Kodandabu mangaksamda thangna yankhibani hairi Kodanda ana layeng sangda pukhatpa nangdana mafam aduda sikhi mahaki hakchang postmortem examination gidamak pulisna lokhatkre loinana case ama register tawkhre hairi Hanagi bank employee ani fare Gurugram police na hanagi bank employee ani atopagi account holder ki khutangda niyom lana loan lauthok lambagi maralda fagat pangamkre haukiba chahi 2025 ki December taraga mathoida Meeoi amana cybercrime manager police station ama hake Axis Bank ta leiba account amadagi punna lupa lising taraga nithoiga chamanga ga marfuga manga mafam marang khangdana deduct tawkhre haiba charge tawraduna case ama file tawrakpa adugi matung inna makha taba investigation chathabada haiba Meeoi ani adu Gurugram police na fabani hairi Buddhist monk kungani thoi drug kg chamaga taraga konana Sri Lanka police na fakre Buddhist monk kungani thoi aina thinkraba drug kg taraga konana Sri Lanka International Airport agi security force na fagatkhre Sri Lanka police amadi custom officer gi maikai digi hariba drug kg chamaga taraga konana faraba Buddhist monk kungani thoi adu Thailand gi capital Bangkok tagi pairakhiba airline Sri Lanka International Airport a thunglaba matung custom personnel singna makhoigi luggage sing adu check tawbada aina thinkraba drug yaroma thengnabadagi fabani police na thodo sigi matangda case ama register tawduna wahang paun chathabada hariba Buddhist monk kungani thoi adu kanagumba kharana sponsor tawduna kakpa airlines ki ticket haukiba tha asagi kungani thoi da Bangkok ta chatkibani haiba khangba ngamle Sri Lanka custom department ki spokesperson amana phongdurakpada hariba yamnaba drug sing adu kg manga gi changda tongan tongana yomduna Buddhist monk sing adugi luggage ta yaurambadagi custom department ki personal singna fagat pangamkhibani mangna makha tana hai Buddhist monk kungani thoi dagi fagat khiba yamnaba drug sing adu malem gi kaithel da chawrangna lupa 2.5 million rom oigani haina phongdurakli drug ka konana faraba Buddhist monk kungani thoi adu mari lenaba court putoklaba matung lakliba megi tang ani fauba remand lauthaduna makha taba investigation gi thabak chathari hainasu phongdurakli